Morning everyone. Aku ngasi mi nipana sahabat tim mama jiri da chat kadori ba koi chatminna kadori ba chatminna riba akoi masen maming amom tang ai hajera ka ha mada koi Roshan adagi koi RK Baskar mana adagi ngasi gari thobi ba koi babungsa Asi mamangga koi gari maju sakhat kare ado koi makhata na koi magi matung de chale ado maya khungchat smaina sum kar manung do wanga ga chat paji yam nungai te ne video yeng ba ja ado sum matek sum hapake ado yam na di sang lo ye yam kui re YouTube te active oi da ba do ingasi GD yauroba matung da koi na kai kari to wa madi koi kasada chalaga koi kasagi mapung gi fajaba khara ko sum bulake haido mayam loi fawo yeng bina ba puna makki mafam da haijari Masak tu undi. Singki tu masak diam. Undi bukan yang ada. Kaya ba? Dukaan nama hang dia berjalan ni lah. Dukaan nama hang dia berjalan ni lah. Ayam hujan koi barak durian di lambi dani takkan dewan ni takkan buali. Ayam hujan koi barak durian di lambi dani takkan dewan ni takkan buali. Ada apa yang sih gari je koi lambi kita nuai ke malam ni kena polen bagi dah masa dana kita koi hati tu 50 speed mana thori dah je kita kata ini dana hati tu 50 speed mana thau kana malam mana koi kita tak nak melak ni lakpiragadi Anjali Hotel changbiyo ai hujik Anjali Hotel la kai phangge habdo mayam yengminase sina ai mayam subscribe to ka wi ganu ko kai jang no yam mana te kai ba ko je babungja cùng nhau đấy sư phụ con xuôi thì mà khao quá đi mukbang video din nate ko mayam road trip ai gadra video ni con xuôi champur se putnam te yeng o sida kamai to gi ma hau do kha char matung da aur gadi kubi bo tang thang ga piwa recommend to biyo jiri la gadi Anjali Hotel da changyo ado agi santa diary gi maming de changa gadi sida 5% discount phangani hai Anjali Hotel na ado mayam Anjali Hotel na soide changbiyo sak sei yam ai sai sa de yum da di to kan da
ꯍꯥꯎꯇꯦꯗꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯝꯒꯦ ꯑꯗꯨꯕꯨ 5% ꯃꯌꯥꯝ ꯁꯥꯟꯇ ꯗꯥꯏꯔꯤꯒꯤ ꯃꯃꯤꯡ ꯄꯜꯂꯒ ꯑꯟꯖꯂꯤ ꯍꯣꯇꯦꯜ ꯆꯪꯉꯒꯗꯤ 5% ꯑꯗꯨꯝ ꯇꯥꯔꯅꯤ ꯅꯠꯇꯦ ꯊꯣꯡꯕ ꯀꯩꯁꯨ ꯅꯠꯇꯦ ꯀꯩꯕ ꯌꯥꯏꯔ ꯊꯣꯡꯕ ꯅꯠꯇꯦ ꯅꯠꯇꯦ ꯃꯌꯥꯝ ꯄꯨꯟꯅ ꯑꯝꯇ ꯍꯥꯞꯆꯟꯒꯦ ꯑꯗꯨꯒ ꯑꯝꯇꯪ ꯍꯥꯎꯕ꯭ꯔ ꯑꯝꯇ ꯌꯦꯡꯒꯦ ꯑꯟꯖꯂꯤꯁꯦ ꯌꯥꯝ ꯆꯝꯅ ꯍꯥꯎꯇ꯭ꯔꯣ ꯏꯌꯥꯝꯕ ꯉꯁꯤ ꯌꯥꯝꯅ ꯋꯥꯔꯕꯅꯦ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯊꯧꯕꯤꯕꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯄꯥꯁꯀꯥ ꯑꯦꯛꯖꯥꯝ ꯍꯥꯎꯏꯀꯣ ꯖꯤꯔꯤꯗꯗꯤ ꯀꯃꯥꯏꯅ ꯇꯧꯗꯧ ꯃꯥꯜꯂꯦ ꯂꯩꯒꯅꯤꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯌꯥꯝ ꯍꯥꯎꯔꯤꯉꯩꯁꯤꯗ ꯑꯩ ꯑꯝꯇ ꯆꯥꯍꯧꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯃꯀꯨ ꯌꯧꯔꯦ ꯁꯤꯗ ꯆꯠꯂꯅꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯖꯤꯔꯤꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯂꯝꯕꯤ ꯃꯇꯦꯛ ꯃꯇꯦꯛ ꯈꯔ ꯍꯥꯞ ꯃꯅꯤꯄꯨꯔꯗ ꯇ꯭ꯔꯦꯟ ꯌꯧꯔꯦ ꯃꯀꯨ ꯑꯥꯐꯇꯔ 10-15 ꯃꯤꯅꯤꯠ ꯃꯇꯨꯡꯗ ꯃꯐꯝꯁꯤꯗ ꯇ꯭ꯔꯦꯟ ꯂꯥꯛꯑꯅꯤ ꯇ꯭ꯔꯦꯟ ꯂꯥꯛꯄꯁꯤꯕꯨ ꯀꯩ ꯐꯥꯎꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯊꯕꯛ ꯐꯪꯗ꯭ꯔꯒꯗꯤ ꯃꯤꯃꯤ ꯁꯤꯡꯖꯨ ꯄꯥꯛꯅꯝ ꯑꯗꯀꯣ ꯆꯥꯅ ꯌꯣꯟꯕ ꯊꯣꯛꯇ꯭ꯔꯣꯕꯅꯦ ꯑꯁꯥꯏꯗ ꯍꯥ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯒꯨꯋꯥꯍꯥꯇꯤ ꯈꯪꯗꯦ ꯀꯣꯜꯀꯇꯥ ꯈꯪꯗꯦ ꯃꯨꯝꯕꯥꯏ ꯈꯪꯗꯦ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯄꯣꯠ ꯆꯩ ꯌꯣꯟꯕ ꯃꯌꯥꯝ ꯂꯥꯛꯏꯗꯅ ꯍꯥ ꯂꯥꯛꯇ꯭ꯔꯅꯦ ꯆꯥꯏ ꯀꯩꯕ ꯀꯩ ꯌꯥꯝ ꯍꯥꯏꯗꯥꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯅꯤꯄꯨꯔꯗ ꯌꯣꯟꯒꯗꯕ ꯆꯥꯒꯗꯕ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏ ꯑꯐꯪꯕ ꯄꯣꯠꯁꯤ ꯀꯃꯥꯏꯅ ꯌꯣꯟꯒꯦ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯄꯥꯛꯅꯝ ꯕꯣꯔꯥ ꯀꯥꯡꯍꯧꯅ ꯀꯤꯅꯤ ꯆꯅꯥ ꯑꯇꯩ ꯀꯩ ꯀꯃꯥꯏꯅ ꯁꯤꯡꯖꯨꯅ ꯑꯗꯨꯃꯥꯏꯅ ꯌꯣꯟꯗꯧ ꯃꯥꯜꯂꯦ ꯍꯥ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯆꯠꯈꯤꯗꯕ ꯁꯤ ꯇꯦꯛꯄꯁꯤꯒꯤꯅꯦ ꯈꯪꯍꯧꯕ ꯁꯤ ꯂꯥꯟꯕꯒꯤꯗꯣ ꯑꯗꯨꯝ ꯑꯟꯀꯠ ꯇꯧꯔꯣ ꯁꯤꯗꯣ ꯐꯨꯜ ꯍꯥꯞꯄꯁꯨ ꯑꯩꯁꯦ ꯂꯧꯔꯤꯁꯤꯗꯤ ꯃꯌꯥꯝꯕꯅ ꯃꯥꯏ ꯃꯅꯦꯁꯤ ꯂꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯔꯥꯛ ꯇꯨꯔꯦꯟ ꯑꯩꯈꯣꯏꯒꯤ ꯊꯣꯡꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯍꯧꯖꯤꯛ ꯌꯧꯒꯗꯕꯁꯦ ꯃꯈꯣꯏ ꯌꯧꯒꯗꯕ ꯀꯤꯂꯣꯃꯤꯇꯔ 22 ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯌꯧꯋꯦ ꯖꯤꯔꯤꯕꯥꯝꯅꯆꯤꯡꯕ ꯎꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯑꯩꯅ ꯉꯁꯤꯗꯒꯤ 2017ꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄꯁꯤꯗ ꯀꯩꯀꯩ ꯑꯍꯣꯡꯕ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯑꯩ ꯑꯃꯨꯛꯇꯪ ꯃꯌꯥꯝꯅ ꯍꯥꯏꯖꯒꯦ ꯚꯦꯔꯤ ꯅꯥꯏꯁ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯟꯖꯦꯟ ꯊꯣꯡꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯁꯟꯖꯦꯟꯊꯣꯡ ꯃꯄꯤꯅꯦ ꯁꯤꯅ ꯁꯟꯖꯦꯟꯊꯣꯡ ꯃꯄꯤ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯌꯥꯝ ꯐꯖꯩ ꯃꯌꯥꯝ ꯌꯥꯝ ꯑꯩꯈꯣꯏ ꯕꯤꯖꯦꯄꯤ ꯁꯔꯀꯥꯔ ꯊꯥꯒꯠꯆꯔꯤ ꯉꯁꯤ ꯌꯦꯡꯉꯨ ꯌꯥꯝ ꯅꯥꯟꯅ ꯁꯦꯝꯕꯤꯔꯝꯃꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯋꯥꯏ ꯁꯤ ꯂꯥꯟꯅꯕ ꯍꯣꯠꯅꯕꯗ ꯀ꯭ꯌꯨ ꯌꯥꯝ ꯁꯥꯡ ꯂꯦꯞꯄꯗꯣ ꯂꯦꯞꯅꯗ꯭ꯔꯦ ꯌꯥꯝ ꯅꯥꯟꯅ ꯁꯦꯝꯃꯝꯃꯤ ꯀ꯭ꯌꯨ ꯂꯦꯞꯄꯗꯨꯅ ꯃꯀꯂꯣꯡꯒꯤꯁꯦ ꯌꯥꯝ ꯅꯥꯜꯂꯦ ꯃꯥꯁꯇꯔꯒ ꯂꯣꯏꯅꯅ ꯌꯥꯝ ꯅꯥꯟꯅ ꯁꯦꯝꯕꯤꯔꯝꯃꯦ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩꯈꯣꯏ ꯁꯟꯇꯣꯁ ꯆꯥꯔꯇ ꯌꯥꯝ ꯐꯖꯅ ꯁꯦꯝꯕꯤꯔꯝꯃꯦ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ
ꯁꯨꯃꯥꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯑꯗꯒꯤ ꯑꯐꯕ ꯁꯔꯀꯥꯔ ꯂꯥꯛꯏ ꯈꯨꯗꯤꯡꯒꯤ ꯂꯝꯕꯤ ꯊꯣꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯒꯩ ꯊꯝꯃꯦꯅ ꯆꯥꯎꯈꯠꯂꯛꯀꯅꯤ ꯑꯩꯈꯣꯏ ꯊꯥꯖꯕ ꯊꯝꯃꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯤ ꯌꯧꯔꯦ ꯑꯗꯣ ꯖꯤꯔꯤ ꯌꯧꯕꯗ ꯃꯌꯥꯝ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯍꯧꯖꯤꯛ ꯖꯣꯏꯔꯥꯖ ꯍꯣꯇꯦꯜ ꯆꯪꯉꯩ ꯅꯥꯜꯂꯦ ꯌꯥꯝ ꯏꯟꯖꯥꯡ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯎꯏꯀꯣ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯒꯥꯔꯤ ꯇꯣꯉꯥꯟ ꯂꯥꯛꯃꯤꯟꯅꯕ ꯑꯗꯨꯗꯨꯅ ꯃꯣꯏꯅ ꯍꯥꯟꯅ ꯆꯥꯏꯌꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯗꯣꯏꯅꯦ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯑꯧ ꯀꯩꯀꯩ ꯏꯟꯖꯥꯡꯅꯣ ꯉꯁꯤ ꯇꯧꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝ ꯖꯤꯔꯤꯗ ꯂꯥꯛꯑꯒꯗꯤ ꯑꯗꯨꯝ ꯆꯪꯉꯣ ꯃꯁꯤ ꯍꯣꯇꯦꯜꯁꯦ ꯌꯥꯝ ꯃꯣꯏ ꯍꯣꯁꯄꯤꯇꯥꯂꯤꯇꯤꯁꯨ ꯌꯥꯝ ꯐꯖꯩ ꯁꯤꯅ ꯑꯩ ꯂꯩꯒꯗꯕ ꯀꯥ ꯁꯤꯅ ꯑꯩꯈꯣꯏ ꯕꯁꯀ ꯂꯩꯒꯗꯕ ꯀꯥ ꯃꯈꯥꯗ ꯆꯥꯛ ꯆꯥꯍꯧꯔꯤꯀꯣ ꯑꯁꯣꯝ ꯅꯥꯀꯜꯂꯣꯝꯗ ꯑꯩꯈꯣꯏ ꯉꯁꯤ ꯖꯤꯔꯤꯗ ꯂꯩꯕ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯤꯡ ꯑꯝꯇ ꯍꯥꯟꯅ ꯈꯪꯖꯒꯦꯕ ꯗꯣꯔꯦꯟ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤꯅ ꯑꯩ ꯉꯁꯥꯏ ꯂꯥꯛꯃꯤꯟꯅ ꯋꯥꯕ ꯃꯌꯥꯝ ꯑꯃ ꯎꯔꯕꯅꯤꯗ ꯑꯩ ꯚꯤꯗꯤꯑꯣꯗꯁꯨ ꯃꯥꯗꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯅꯅꯦ ꯉꯁꯥꯏ ꯋꯥꯕ ꯃꯔꯛꯁꯤꯗꯒ ꯃꯥ ꯅꯣꯜꯂ ꯑꯩꯈꯣই ꯄꯨꯕꯤꯔꯛꯏꯅꯦ ꯏꯌꯥꯝꯕ ꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩꯈꯣꯏꯅꯗꯤꯀꯣ ꯄꯥꯕꯨꯡꯆꯥ ꯃꯣꯃꯣ ꯀꯧꯕ꯭ꯔꯣ ꯃꯣꯃꯣ ꯍꯥꯏꯕꯅꯤ ꯃꯥꯏ ꯃꯣꯃꯣ ꯑꯩꯈꯣꯏ ꯁꯤꯗꯤ ꯑꯗꯨꯝ ꯈꯪꯉꯦ ꯔꯣꯁꯟ ꯀꯣ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯍꯣꯏ ꯑꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯍꯧꯗ ꯂꯣꯏ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯉꯁꯤꯁꯦ ꯑꯍꯥꯟꯕꯅꯦ ꯑꯗꯨꯒ ꯍꯌꯦꯡ ꯑꯃꯨꯛ ꯊꯥꯒꯠꯂꯛꯀꯦ ꯑꯅꯤꯁꯨꯕ ꯄꯥꯔꯠ ꯑꯣꯏꯅ ꯑꯗꯣ ꯂꯣꯏ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ